Ngasigi wari asidi 2023 da release thokkiba psychological crime thriller gi oiba wari ni. Hairiba film asigi maming na The Girl in the Closet. Hairiba wari asi asengba thokkiba wari amada based tauba film amani. Adudi mayam movie asigi explanation tawdringegi mangoinana adom na channel asibu pungning thogat piba oina like amadi subscribe tawbiramu. Adudi mayam movie asi kari kamdo bage haiba adu mayam punna mingyeng taminarasi. Film asi haurakpada angang nupi macha Cameron Kobi ama urami. Magi chahi tara subagi magi mama Patricia yamna fazaba birthday party ama sinbirami. Hairiba birthday party asida Cameron gi marup sing aduga makhogi mari mata sing su kaurami. Haibadi mari mata ayamba loina kaurami. Adubu Patricia gi mache miyadi mayam kauriba asida kauramde. Maramdi Patricia na mabu yade. Maramdi miya hairiba nupi asi jail da su leirure. Jail da leiribagi maramna mahang nami amabu yamna tamthiba mawongda nongma numidang ama nungdang tawduna hatlami. Adubu mahangna tawriba sing adu miyamdadi masa ngakthok janaba tawbada tawkhibani haina hairami. Adubu Patricia nadi madu thajaramde. Maramdi mahangna magi magun chap chana khangi. Adubu magi machin manaw singna mabu thajanaba kaya amasu hotnarami. Adubu makoy na hairiba sing adu Patricia masanadi sungya yaningamde. Makoy mayamnadi miya asi karamba mino haiba khangba nate. Adubu Patricia nadi miya hairiba nupi asi thajaba thamba yaba nupi nate haiba khangi. Maramdi mana piklingay mama sikrabatung magi mache miyaga leiminaba tarami. Maduda miya na Patricia bu mentally amadi sexually torture torami. Hairiba thawdok sing adu mahang na hojik fawba kauba ngamlamde. Kariguma matamda miya hairiba ming asi taba matamda hawkiba thawdok sing adu hawji thoklibagumna khalami. Adubu birthday party aduda miya amadi magi machanupi Angela gift mayam ama puraga birthday party adubu yawba laklami. Adubu Patricia na changhalamde aduga gift sing adusu lauramde. Taseng na hairabada Patricia na miyadagi yamna lapna leiba pamlami. Aduga mada natana machanupiga su loina hanba pamlamde. Masigi matung machanupi na magi an miyabu yaningdribagi maram hanglaklami. Adubu mahang na machanupi dubu gyan tanaba fazana wari sabirami. Wari sumsanari kanda kanghawda na Patricia adu leimaida wantaduna tarami. Aduga nakongdagi su thoklaklami. Madu ubada Cameron na tinthadana ambulance korami. Aduga magi family singda mamagi thawdok sing adubu hairami. Hapta ahum Patricia koma da leirami. Patricia na nariba leina asi eneusirum koba leina aduni. Leina asi nabadagi magi masa asi yamna chokthaba chatpa fawba ngamlamde. Mana magi machabu mataw karamna senagani khanbada yamna wajarami. Magi anaba fawbada tha kaya ama changba yai. Masida doctor na heavy work toksindanbasu hairami. Mana thabak toksilabadi magi punsi adu kudong thiningai oirakpa yai. Matang asida mahak thamoi adu nungum kanduna risk oiba decision ama lawba tarami. Magi machanupi yingsinnaba mi yinglakpadadi miya natana kana su leiramde. Miya su haraw na yarai aduga promise su tawraklami. Nangna naba fatri fawba aina Cameron bu ichamak ni khanna senagani hairami. Patricia na miya asi hanagi punsidagi change tawraba mali khanduna thajaba thamlaga machanupi bu magi manakta lehanki. Cameron su magi an miyaga leiminani khanbada haraw na lakjarami. Aduga gift mayam amasu fanglani haina khalami. Thajaba mayam asi thamduna yum aduda laklami. Miyana magi BF Chris amadi Nancy Kobi nupi ama Cameron da masak taglami. Hairiba nupi asi makhoigi thabak tawnaba thamba miyoini hairami. Ngaihak leibaga miyana Nancy da Cameron gi leinanaba ka adu amukta takpiruchu haina hairami. Cameron na leidawriba ka adu yum adugi makhada oiba ka amani haibadi basement ka adu yamna mambana Cameron na karisu uramde. Aduga ka adudagi yamna namthiba manam amasu namlami. Cameron madu ubada kijawa fawrami. Matang asida Cameron na ka asida changba tali hairami. Adubu masana yadrasu Chris na namdana thangduna ka aduda thamlami.
Ka aduda mi kharasu leiba thengnarami. Masidagi Cameroon na magi mama na anmiyadagi lamna thamlibagi maram khangba horaklami. Cameroon ahanbu oibana kari tawgani khanglamde. Angangsu oibana pangkapta kaptuna leirami. Matang asida Nancy na Cameroon bu fazana themlami. Aduga ka aduda leiba mi sing aduda saktaklami. Nancy gumba miyoi ani leirami. Nupi adugi maming na Johnny amadi nupa adugi maming na Harlem kaurami. Mabani handicap oibana yum adugi thabak khudimang Nancy na tawba tarami. Matam asum hokhibana chahi ama hokhirami. Chahi ama sida Cameroon na jajat kaya ama uba fanglami. Aduga natai chadaba wahai khonda kaya amasu tarami. Hairiba sing asi magi chahi matang siga yengnarurabadi Cameroon dadi angang yamna oiri. Miyana makhoigi punsigi damakta karimata khalamde. Mana khanba haibabu makhoibu thabak tawhanba aduga chananabasu mabuk thanaba pijaramde. Nongmagi laigi thadokpagi mawongda khajik pijaramki. Nongma Nancy na thabak tawrikanda lei hapnaba base ama soidana kairami. Masina maram oiraga Nancy gi makhut adu maina chathe khalami. Nongma Johnny na mafam adudagi chenabu hotnarui. Haibagi damakta mabu yamna thina fubiramki. Johnny makhut makhong yamna sathina soami. Aduga makok fauba I taraglami. Masa yamna thina sokpana famungda taraga leirami. Cameroon di asiguma mayam asi urubadagi yamna kijaba haibado oiramki. Cameroon na khalamki nongma natraga nongma makhoi soidana mafam asidagi nantoktuna chatkani haina khalami. Asomdana mama Pertisiana thajaba amaga loinana miyada machanupi sinakiba adu ona tainana thoklare. Pertisiana naba pungfa farakpada chahi ama changlamki. Mana naba faraglaba matamdadi machanupi thiwa fanglamde. Miyana leiriba yum aduda chatluba matamdasu kana amata leiramde. Magi phone number maga paw fangnanaba hotnarami. Pumnamag aremba taramki. Patricia numit asida child care center da complaint tawba laglami. Maduda lakpa matamdadi officer adu fort oirami. Haibadi case amata fazana paiba ngamdana complaint paper mayam ama leiramki. Aduga record to da miya asi criminal record lay haibasu khanglami. Mi hatpada natana mi adubu tamthina otuna closet amada hapchinduna thamba. Masi pumnamak tawriba asi self defense nate. Thawoina mi adu otpani haiduna officer nupa Jos aduda hairami. Officer adu fana gyan tanaba hairabasu tadrabadadi officer adugi mathakta Patricia complaint lakpadagi mana case adu paidrabadi ma thabak tatpa tarami. Madudagi ma gyan laglami. Masigi numit asida miyana nauno hongaga leiba mafam adugi jaga khangbadagi mafam aduda officer adu chalami. Officer aduna Cameroon adu yengi haina hairuba matamda school chatki hayeng lao hairami. Mathangi numita officer adu amuk hana lakpa matamdadi mafam adu ihang hangduna leirami. Jos na lakpada makhoigi neighbors aduna miyadi magi family ga pulap tawduna mafam asi thadokduna chatkre hairami. Masidagi mayam loina khangba horaglami. Miya hairiba nupi asi kanano haiba. Miyana yamna thuna mafam asidagi chenkriba asi Cameroon mafamda yamna chawba khudong thiba fibam amada leiramagani haiba khanarami. Neighbors aduna makhoi pulapna miyoi tarani hairami. Masidagi Cameroon nataba atopa angang ahum amasu yawi haina khanglaglami. Asum hokhibana chahi manga hokhirami. Cameroon dusu mapung marei faba haiba adu oirami. Nancy gi mahud imungi thabak mana loina tawrami. Asomdana Patricia na machanupi hauji fauba thiba fangdrabasu thiba dilepamde. Aduga Cameroon mangkibagi post mafam khudingi thetlami. Adubu Cameroon di mana leiriba mafam adudagi yamna lapa mafam amada chatkhirami. Adubu Patricia na di khanglamde. Miyagi fibam di yamna sokchilami. Haibadi angangsing adusu fajinduna thamlami. Maramdi makhoi fakhidra haiduna aduga makhoidagi paisa chatpasu yamna helami. Masidagi miyagi machanupi Angelina na angang ani yontokhrasi aduga paisa kharada oirabasu fangni haina haireglami. Asomdana miyana atopa plan ama silami. Dating apps tagi nupi ama na mangonda interest lay haiba khanglaglami. Hairiba nupi asi Diana kawi. Aduga Diana hairiba nupi asi PTSD naba miyoi amani.
Masidagi Diana asi tha khuding mangonda paisa fangi. Aduga masagi saving kaya amasu layermi. Masi ubada Miyana mangonda yamna kanarani haina khanjarami. Miyana tausinaduna wari sana mayumda purakduna magi basement aduda thonglon silaga thamlami. Ahanbadadi Diana adu laurami. Adubu mafam aduda leiriba haibadi Nancy hoina wari sing adu lirubadagi kharadi masa adu inthara. Diana na yamna thajaramde mi amana asigumba thabak asi taurangani haiba. Aduga Diana na Jone na mabuk kangbadu ubada asa ama urami. Haibadi angang pokpo chatpa matamda makhoi chenthok hauba yarani haina khalami. Aduga mana khanglakpada delivery adu yum asida adumak tawi khanglakpadagi magi asa adu pungkai kaikhirami. Tha amagi matungda Jonegi angang pokpagi fibam adu Diana na ubada magi fibam adu yamna chokchinna urami. Sor yamna wana holami. Masidagi masa adu khangson sontharami. Pustawbagi mangonda pangan amata yawramde. Matam aduda hospital da chatragadi masoidana siba yabagi chance ta leirami. Aduga Miyana hospital da pubadi layadana angang pokpagi oina onsinduna cheraglami. Yang wana Johnny angang adu puomi. Aduga yamna nungaitabadi puglakpada angang adu sirami. Johnny na wabagi kapa adu ubada makoy yamna nungairamde. Adubu miyadadi minungsi karisu pauramde. Maramdi madi minungsi machet amata yaudaba nupi amani. Miyana angang adu Krista pumnaba hairami. Diana na thokkiba thaudoksing asi yengduna leibagi pangal leiramkhide. Maram asina mana mafam asi thadokduna chenabu honarami. Adubu aremba tarami. Miyana magi makokta apanaba pochei amana thombadagi Diana mafam adumaktada wanthakirami. Diana na gyan tarakpadadi Diana sor yamna wana honba horai. Mana nariba leina asi Miyana di khanglumi. Miyana na Cameroon da tawduna magi guli adu leirucho haiduna tharami. Cameroon na guli adu purakpa matamdadi khara thengkhre. Maya mamangda Diana na yamna wana sirami. Miyana mana siriba asi Cameroon da tainana bu honarami. Thokkiba thaudoksing asida Cameroon tumba sungya yaramde. Aduga Diana na siriba adusu mana guli matam chana pizaba ngamlabadi ma siramloi masi pumba mana thokhanbani khanduna masana masabu yamna waraujarami. Magi punsida pap ama langsille haina khanjarami. Masida Nancy na mabu themjilami. Yum asida lakpadagi Nancy asi Cameroon gi parents ama gumna loina duna laglabani. Asum hokkibana chahi ama amu haurami. Matam asida Nancy angang ama yaurami. Angang adusu Miyana loksan khirami. No manungdang ama makoy leiminariba sing adu wari sum sanarakpa matamda makoy na mataw karamna mafam asida lakibano haiba khangnaraglami. Jone na mafam asida karamna lakibano haiba. Jone matam aduda mayumdagi chenthoraki. Mabu yengsinbinaba kanagumba ama haibadi mother figure ama thirakpa matamda Miya asi thingnaki. Miyana su mana pamliba adumak tawni pini haina wasaki. Mabu nuksina tawbiba khanbiba mana disability oiraba mabu nongnaroidaba mabu luna tawbiba misak ama thirakpani. Adubu Miyana pumnamak thajahanduna mabu mafam asida purakhibu oirami. Mathangi wari asina Nancy gi wari da amuk lagle. Nancy asi drug addict ni. Mana drug asi sizinabana mangonda drug leinaba paisa yamna darkar oirami. Maram aduna Miyana mana pamliba paisa adu pirami. Asum tawraga mabusu mafam asida purakhibani. Mafam asidagi kanagumba amana chenabu honaraglabadi miyoi adu tina phuba masida natana mabuk thanna chakhawa pijaramde. Miyana makhoi sing asi sizinaduna mataw karamna paisa tanba yagani haiduna wakhal khanduna adumak leirani. Miyagi mafamda idea di mayam amale. Adubu mafam matamda yadabana maram oiraga thabaksing adubu pangthokpa yaramdi. Nongma dukandagi pot leiduna Miyana halakpa matamda Travis kauba nupa amaga thingnarami. Miyana hek yengbada hairiba nupa asi fort number 1 haiba khanglami. Hairiba nupa asi sumna tangi yu thaknaba paisa khak darkar oirami. Paisa adu pambana thabak khudingmak tawni. Wahang amata hangdana Miyada hairami. Miyana su asigumba nupa ama pamlibani. Haibadi mana tawriba business asibu yengsinnaba.
Miyana makoigi basement da leiriba miyoi singda Travis asibu unahalami. Aduga hotel amada mogi customer fangnaba hotel ama pamlami. Hairiba thabak asidi Travis tadi yamna laina thoklami. Maramdi mana asigumbada contact leinaba maram oiraga. Nungdang aduda Travis na nupi sing adu puraga hotel amada chalami. Mafam aduda kanasu chahi gi darkar taramde. Haibadi chahi 18 gi makha oigera mathak oigera iyada yarami. Masigi matungdagi makoina tawriba thabak aduda miya paisa yamna fanglami. Travis na supply tawnaba tawse asomda demand yamna lei hairaklami. Hairiba thabak asi tha ama jatharaga leirami. Jone amuka hana angang ama puklami. Angang po abanina madi thabak asidagi pothadunal thamlami. Aduga atopa singdi hanagi hamu makoigi thabak makha aduma chathalami. Nancy de mafam aduda chapmanaba amana mabu adum kalami. Nancy na mi aduda tapna thajaba thamlami. Nongmadi hairiba nupa asi police ni haiba Nancy na khanglakpadagi ma khanthaba tawdana mangonda thoiba thawdoksing adu hairagi haina khalami. Wari adu liraba matung mateng pangbiyu haina haijarami. Adubu hairiba mi asi miyagi mi oiraduna leirami. Mana mateng pangbini haina puduna namdana Nancy miyagi yumda puduna laglami. Nupa aduna miyada cherami. Asumaina kanabu business tawnage cheksin basu amta yaude haiduna. Tho iba thawdok asida miyana Nancy adu mayam mamangda tamthina wantha dripauba purami. Masida natte. Nancy numit kayanigi kari supija ising marik ama fauba pitaktana ka amada matomta khakta thanamki. Nongma Cameroon na tuminna yamna wana lakduna Nancy na chanabani haiduna achapot amadi ising purakduna pirami. Aduga Nancy asisu makoigi business asida yamna maru oiba mi ama oibana miyana Cameroon da Nancy bu iruza thoktuna loisila o haina hairami. Adubu Cameroon na Nancy ki manakta yengba lakpadadi Nancy adu leimaida taraga leirami. Sangsinduna yengba matamdadi thawai yaudraba hakchang khakta taduna leiramle. Leimai thak asida. Nancy gi asiba hakchang adusu makoina leiriba yum asigi hek nakanda fumjilamduna makoi mafum adu thadokduna Atlanta da chatlami. Nauna leiriba mafum adudi basement su yauramde. Aduga jaga adusu yamna piam. Miyana mafam asida makoi kuina leiba oithokloi haina khalami. Jone amadi Harlem na jaga amada thanami. Aduga Cameroon gi leibamna yamna pikpa closet amada lehelami. Hairiba jaga asi yamna pikpa na maram oiraga sor honba fauba yamna waba haiba adu thoklami. Cameroon gi fibam yamna soklami. Adubu miyadi pumnamak adu darkar amata taramde. Numi humni fauba makoina Cameroon thamjinkiba adu makoi loina kauktoklami. Numit marini subadadi Travis na ningsinglakpadagi ising amadi bread pirami. Amadi dehydration tawubana maram oiraga Cameroon adu naraga leirami. Hapta ama haujilami. Tha loirakpadadi yum adugi mapu aduna kaagi bara loba laklami. Ka mapu aduna Angelina da hanglaklami. Thangnabasingdagi complain yamna lai nakoi asomdagi yamna namthiba manam lai haiduna nakoi mafam asida saloisindabra hain hanglaklami. Adubu Angelina na loide khumami. Yumbu aduna hallage haiduna thoklakpa kanda apikpa basement da leiriba aduda makhol ama tabadagi yengba changlami. Chingnaba leibadagi so adu thugairaga changami. Ka aduda hek changbaga yamna namthiba hainadaba manam ama nami. Masidagi neighborsingna complain tawragliba asi masina oigani haina khalami. Leimaida bol ama taraga leirami. Maduda hui natraga haudongna soidana oiramgani haina khalami. Nupa aduna hui haudongda kauba ming adugumna karami. Adubu mafam adudagi mi tholakpa adu ubada nupa adu yamna ngakpa faurami. Khudakta police ta call tawrami. Madugi nungdang aduda police laklaga makhoi loina fazilami. Jone amadi Harlem kalabatungda Cameroon thiba laklami. Police ubada Cameroon adu lolami. Haibadi policing asisu miyagi miyoi oiramgadra khanbagini. Makhoina fazana nakhoibu kanba lakpani haiduna wari fazana sabadagi jingnaba pumba koklami. Wari asi Patricia dasu tarami. Kona thangdadi chahi nipan gi matung Patricia amadi Cameroon mama macha thingaramki. Adubu
Mia chahi kaya jailda leiba tarami. Adubu mana asumna tawriba asi kari maringino haina hanglami. Masida Mia na hairaklami. Mana asumna tawriba asi mana angang oiringay magi parents singna yamne strict oirakpa mabu makhoigi imung manungna mataw karamna loinarakhiba asina chingba mayam asina magi ngasigi punsi khuying asida hinglibani. Adubu miyamna mana liriba wari mayam adu kana amatana thajabiramde. Lemhoriba magi punsi adu maralgi matung inna mapunsi chuppa kaisumsang aduda lenba taramki. Matang asida movie asi loikhirami.